Wari ase aigi inaupa amta thokpa asengba wari amakakni. Inaunupa aduna warise ithokpiyo habudagi aina khara semdo semjin tawjaraga ithokjabane. Inaunupa haise aigi babagi manawpagi misane. Inaunupa aduna yamna thamoi sengna miyamgi mafamda masi manaw imung manung matam chupada yamna nungsinana leiminabiyo haina miyamgi mafamda hajarakli. Mayam aigi mingse Bapin kaujay aikogi isin inawse anine nupa ngakta aina ahane. Inaunupagi mingna Suraj. Aigi baba mamase kaisu tawde aikogi yumbara salame. Baradagi lakpa bisana aikoi imungi hingnabagi lambi oirame. Ai bisa piklingaydagi hauna boardingda adum lairaki. Angang oiringaydagi hauna mayam aise lairiksu thawai yamna yaurame. Aduga larishu makhung sengna aduma haroki. Aisa lekaide miyamnasu nungsibiduna aibu clubki secretary ohanbirame. Lekaigi thabak tawram kyada mangjing thaduna adum chelame. Aduga aigi inaunupa Surajdi hanadi thangta hairiba masna ase sanaduna miyamgi ngahak awapo thanaba lekai chatuna miyamgi seba tawrame. Aigi inaunupa se aduki mating ngausinai. Mama sada akiba habado laite. Mana tawge haiduna khankrabadi tawdana stokte. Nisha chasilaga ai mangare haiduna nupi angangda yamna karan taba. Adugi mathakta mahakpu takpi tambireba ojaguru phawba masak khangtabadagi inaunupa aduna tawruba thabak khudingda mai paklaktaba asoiba kyama yarakpadagi thangtagi simpamsu tohalakhi. Adu phawba aigi inaunupa se hande ima babada kyama opine biba puba thama ngamlaroidaba polum kyamasu nalakhi. Mahana hairiba demand singse pitragana yumda nisha chasilaga imungda lakhumba tarame. Aduga aigasu adum khatnarame. Lekaida khwaidagi khatnaba masi manaw nungsinadaba imung hairagadi aikogi imungse oirame. Matamada lamta thagi yausang tha matamne. Aikogi ima babana seren marup amakak aikoi lekaida yawbane maduda phangame. Marup phangabanina ima babana aingonda gari masa second hand ama lese chathok chasin tawba matamda nungaite harakhi. Maduda aisu gari masa amadi leibina fai mingondagi sungwaibasu nungaite atu akaigi oina amadi leirase haiduna aisu yamnasu tangdaba conditionsu khara phaba activa ama thirame. Aigi inaunupa adusu aikogi marup phawgre habado khangaba male. Ima babada yausang myasu oire gari masa lebiyu haina demand tawre haina baba imana aingonda paw tamakhi. Aina inaunupa do aigi kada kaurame. Aduga aina nanaw nangna ima babada hairibu wabu kaino na hangki. Madudagi aigi inaunupa na dada gari masa ama lebiyu habane. Aina gari masa haiba kari bisana leidorige. Ima baba thabak tawbro tolop sabro nasado mi oinaba hotnagedi ningde ngausinadana jugo sadaba namanaba kyama pundana matam mahandana leiraga kaide gari no haiduna aina saiki. Aduda inaunupa aduna dada ima babagi marubisa phangi haiba ikhange aingonda lupa la ama piyo ai gari ba ama leiruge. Madudagi aina kaide bisano nangna irai laina lupa la ama piyo gari lege haido leite. Nangna khuta lupa tara phawba paiba ngambro. Nanaw nangi khakta khangeno ima babana akhoi isinawgi asuk yamna warise nangna kaimda khandrise kaigino ngahaki nungaibana hayeng tungda kari orakane habase nang khangchade natra. Phare gari masa amadi leirase mayapuna thaminaba yaba activa ama oina leirase masida nang yadaba tawrano. Adubu inaunupado aina haba tade. Ibani marayatna ringai ima babado changaktuna ibungo nabi khara tapna ngangnone laikai pali yumsida baragi misu mayam lairi akhoi migi mangde kai ne he. Aina ima masi angangse yaroi pharine nangi gari do aina leirage gari do leiraga nang yaradro ngausinaba nangna gari do thawraga mi thongluge habro kamaina tawdurige
ꯒꯥꯔꯤ ꯊꯥꯎꯅ ꯀꯥꯏꯗꯒꯤ ꯍꯟꯗꯧꯔꯤꯕ ꯃꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯅ ꯑꯩꯅ ꯊꯣꯛꯄ ꯇꯧꯅꯤ ꯍꯥꯏꯔꯒ ꯁꯪꯀꯠꯂꯛꯈꯤ ꯑꯩꯅ ꯆꯤꯟꯊꯤꯔꯒ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯍꯥꯏ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯑꯣꯅ ꯍꯥꯏꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯏꯅꯥꯎꯅꯨꯄꯥꯗꯣ ꯒꯥꯔꯤ ꯂꯩꯗ꯭ꯔꯕꯗꯤ ꯃꯤ ꯁꯤꯕ ꯌꯥꯎꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯂꯝꯂꯒ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤ ꯏꯃꯥ ꯕꯕꯥ ꯃꯁꯥꯒꯤ ꯋꯥꯍꯩꯁꯦ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯀꯌꯥꯅ ꯀꯞꯈꯤ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯕꯕꯥ ꯏꯃꯥ ꯌꯥꯔꯤꯁꯦ ꯀꯩꯁꯨ ꯈꯜꯂꯅꯣ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯈꯤ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯨꯔꯁꯦ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯁꯦ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ꯭ꯔꯥ ꯌꯦꯡꯉꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯊꯥꯡ ꯄꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯅꯔꯛꯄꯕꯨ ꯌꯥꯏ ꯑꯩꯒꯤ ꯋꯥꯍꯩꯗꯨꯗ ꯏꯕꯨꯡꯉꯣ ꯍꯥꯏꯗꯦꯀꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯅꯥꯎ ꯅꯨꯄꯥꯅꯤ ꯅꯪꯅ ꯈꯔ ꯐꯥꯊꯧ ꯈꯔ ꯍꯜꯂꯨꯀꯣ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯁꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤ ꯏꯃꯥ ꯑꯉꯥꯡꯅꯦꯅ ꯁꯨꯝ ꯍꯟꯕꯤꯕꯅꯦ ꯃꯥ ꯌꯥꯝꯅ ꯅꯥꯎ ꯆꯥꯎꯔꯦ ꯃꯗꯨꯗ ꯏꯃꯥ ꯕꯕꯥꯅ ꯄꯥꯈꯠꯇꯨꯅ ꯑꯩꯕꯨ ꯐꯥꯊꯕꯤꯈꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒ ꯈꯠꯅꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯅꯥꯎꯅꯨꯄꯥꯁꯦ ꯑꯩꯅ ꯐꯖꯅ ꯊꯦꯝꯃꯒ ꯍꯥꯏꯔꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯈꯨꯠꯁꯦ ꯌꯥꯎꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯑꯩꯅ ꯍꯦꯟꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏ ꯑꯗꯨꯕꯨ ꯇꯧꯗꯕ ꯌꯥꯗꯕꯗꯨꯅ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯄꯨꯡ 9 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯇ ꯄꯣꯁ ꯀꯥꯡꯁꯤ ꯈꯤꯡꯉꯛꯈꯤ ꯑꯩꯕꯨꯁꯨ ꯀ꯭ꯂꯕꯀꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯈꯤ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯪꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯈꯔ ꯐꯥꯔꯦꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯀꯥꯏꯗꯅꯣ ꯀꯩ ꯍꯨꯔꯥꯜꯂꯝꯅꯤꯅꯣ ꯀꯅꯥ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯕ꯭ꯔꯣꯅ ꯍꯪꯕ ꯃꯇꯝꯗ ꯃꯣꯏꯁꯨ ꯈꯪꯗ꯭ꯔꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯐꯥꯎꯕꯅꯦꯅ ꯈꯨꯝꯃꯛꯈꯤ ꯑꯩ ꯋꯥꯈꯟꯗꯤ ꯍꯥꯏꯐꯦꯠ ꯈꯜꯂꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠꯁꯨ ꯆꯤꯡꯅꯩ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯣꯛꯇꯕ ꯃꯊꯣꯡ ꯆꯥꯗꯕꯗꯣ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯑꯁꯨꯝꯅ ꯑꯩꯁꯨ ꯀ꯭ꯂꯕꯇ ꯂꯥꯛꯂꯦ ꯑꯗꯨꯒꯗꯤ ꯑꯩꯅ ꯀ꯭ꯂꯕ ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝꯅ ꯕꯄꯤꯟ ꯅꯪ ꯅꯅꯥꯎꯅꯨꯄꯥꯁꯨ ꯌꯥꯎꯏꯅꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯔꯒ ꯑꯩ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯗꯣ ꯆꯤꯡꯈꯠꯇꯨꯅ ꯑꯩ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯑꯗꯨꯅ ꯏꯁꯥꯁꯦ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀ꯭ꯂꯕꯇ ꯃꯣꯏ ꯑꯍꯨꯝꯕꯨ ꯄꯨꯁꯤꯜꯂꯒ ꯃꯣꯏ ꯑꯍꯨꯝꯕꯨ ꯃꯅꯝ ꯇꯠꯅꯕ ꯐꯨꯈꯤ ꯈꯨꯗꯛꯇ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯁꯤꯟꯅꯈꯤ ꯅꯨꯃꯤꯠꯇꯨꯃ ꯑꯩ ꯌꯨꯝ ꯍꯜꯂꯛꯑꯒ ꯑꯩ ꯏꯃꯥ ꯕꯕꯥꯗ ꯋꯥꯔꯤ ꯂꯤꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯈꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯅꯨꯃꯤꯠꯇꯣ ꯆꯥꯛꯁꯨ ꯆꯥꯅꯈꯤꯗꯦ ꯏꯅꯥꯎꯅꯨꯄꯥꯒꯤ ꯈꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯉꯔꯥꯡ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯕ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯑꯉꯥꯡ ꯃꯣꯏ ꯑꯍꯨꯝꯗꯣ ꯂꯧꯊꯣꯛꯂꯨꯔꯦ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯈꯔ ꯐꯨꯈꯤꯕꯒ ꯄꯨꯂꯤꯁꯅ ꯈꯔ ꯐꯨꯕꯒ ꯃꯁꯥꯗꯣ ꯌꯥꯝꯅꯁꯨ ꯁꯣꯛꯑꯝꯃꯦ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯥ ꯀꯧꯕꯅꯤꯅ ꯑꯃꯨꯛꯁꯨ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯄꯥꯟ ꯊꯣꯛꯅ ꯎꯠꯊꯣꯛꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯥꯅ ꯍꯥꯟꯅ ꯆꯥꯔꯝꯕ ꯅꯤꯁꯥꯁꯨ ꯑꯃꯠꯇ ꯆꯥꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯍꯥꯏꯗꯨꯅ ꯅꯤꯡꯈꯤ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯨꯡ ꯃꯥ ꯃꯁꯥ ꯅꯥꯕ ꯐꯔꯛꯄꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯁꯤꯡꯅꯕ ꯍꯧꯔꯛꯈꯤ ꯃꯔꯨ ꯑꯣꯏꯅ ꯃꯥꯅ ꯁꯤꯡꯅꯔꯤꯕꯁꯦ ꯃꯌꯥꯝꯕ ꯑꯩꯉꯣꯟꯗꯅꯤ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯕꯔꯥꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯊꯥ ꯐꯥꯕ ꯅꯨꯃꯤꯠꯅꯤ ꯑꯩ ꯕꯔꯥ ꯈꯣꯡꯕ ꯆꯪꯈꯤ ꯑꯩꯅ ꯕꯔꯥ ꯁꯨꯝ ꯂꯧꯔꯛꯄ ꯃꯇꯝꯗ ꯏꯇꯩꯃ ꯑꯃꯒꯤ ꯕꯔꯥ ꯂꯧꯒꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯚꯔꯥꯗꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯂꯧꯈ꯭ꯔꯦꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯥ ꯕꯕꯥꯒꯤ ꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯪꯗꯨꯅ ꯑꯩꯈꯣꯏ ꯏꯅꯥꯎꯅ ꯚꯔꯥ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯩ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯊꯤꯕ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤ ꯂꯩꯀꯥꯏꯗꯨꯗꯁꯨ ꯍꯪꯕ ꯌꯥꯕ ꯍꯪꯈꯤ ꯀꯅꯥꯝꯇ ꯎꯗꯤ ꯈꯪꯗꯦꯅ ꯍꯥꯏꯅꯔꯛꯈꯤ ꯑꯩꯁꯨ ꯐꯪꯗ꯭ꯔꯗꯨꯅ ꯌꯨꯝꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯏꯃꯥ ꯕꯕꯥꯗ ꯑꯩꯅ ꯃꯥ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯥ ꯆꯤꯛꯇꯨꯅ ꯂꯩꯈꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯍꯜꯂꯛꯑꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯑꯗꯨ ꯐꯥꯎꯕ ꯃꯥꯁꯦ ꯍꯜꯂꯛꯇꯦ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯥꯛꯇꯨ ꯆꯥꯊꯣꯛꯇꯨꯅ ꯐꯃꯨꯡ ꯆꯪꯗꯨꯅ ꯇꯨꯝꯅꯔꯦ ꯅꯣꯡꯉꯥꯜꯂꯕ ꯐꯥꯎꯕ ꯏꯅꯥꯎꯅꯨꯄꯥꯗꯤ ꯍꯜꯂꯛꯑꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯅ ꯃꯔꯥꯏꯅ ꯍꯟꯖꯤꯜꯂꯛꯀꯅꯤ
ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯂꯩꯔꯝꯅꯤ ꯑꯗꯨ ꯐꯠꯇꯕ ꯃꯥꯕꯨ ꯁꯤꯅꯤꯡ ꯁꯤꯁꯅꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯈꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯈꯥꯏꯃꯨꯛ ꯐꯥꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯏꯅꯥꯎꯅꯨꯄꯥꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯄꯥꯈꯠꯄ ꯐꯥꯎꯔꯛꯈꯤ ꯏꯅꯥꯎꯅꯨꯄꯥꯅꯤꯅ ꯅꯨꯡꯁꯤ ꯃꯥꯅ ꯐꯠꯇ꯭ꯔꯕꯁꯨ ꯑꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯖꯥꯠꯂ ꯍꯥꯏꯅ ꯑꯃꯨꯛ ꯄꯥꯈꯠꯄ ꯐꯥꯎꯅꯈꯤ ꯑꯩꯅ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯐꯣꯟ ꯆꯠꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯔꯤꯡꯗꯣ ꯆꯠꯇꯨꯅ ꯂꯩꯔꯝꯈꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯠꯇꯕꯅꯤ ꯔꯤꯡ ꯆꯠꯄꯒ ꯐꯣꯟ ꯄꯥꯏꯔꯛꯑꯝꯃꯦ ꯃꯗꯨꯗ ꯑꯩꯅ ꯍꯜꯂꯣ ꯅꯅꯥꯎ ꯑꯗꯨꯕꯨ ꯐꯣꯟ ꯄꯥꯏꯔꯛꯏꯕꯗꯣ ꯅꯅꯥꯎ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯤꯁꯦ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯁꯨꯔꯖ ꯅꯠꯇꯕ꯭ꯔꯥ ꯑꯣ ꯁꯨꯔꯖꯀꯤ ꯐꯣꯟꯅꯦ ꯁꯨꯔꯖꯇꯣ ꯏꯔꯨꯖꯕ ꯆꯪꯈꯤ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯝꯕꯅꯦ ꯀꯅꯥꯅꯦꯅ ꯍꯥꯏꯌꯨꯒꯦ ꯑꯩꯅ ꯑꯩ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯅꯦ ꯑꯗꯨꯝꯅ ꯃꯌꯥꯝꯕꯅꯦ ꯍꯥꯏꯕꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯍꯪꯉꯛꯈꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯦꯡꯕ ꯄꯨꯝꯕꯗꯣ ꯂꯤꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯁꯨꯔꯖꯄꯨ ꯍꯧꯖꯤꯛ ꯀꯥꯏꯗꯅꯣ ꯃꯥꯅ ꯂꯩꯔꯤꯕꯁꯦ ꯐꯣꯟ ꯄꯥꯏꯕꯤꯔꯤꯁꯤꯅ ꯀꯅꯥꯅꯣꯅ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯁꯥ ꯆꯥꯕ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯃꯣꯏꯕꯨ ꯁꯦꯟꯅꯅꯕ ꯂꯩꯕꯅꯦꯅ ꯍꯥꯏ ꯃꯗꯨꯗ ꯑꯩꯅ ꯑꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯁꯨꯔꯖꯁꯦ ꯀꯝꯗꯧꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯗꯨꯗ ꯂꯩꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯗꯤ ꯃꯇꯣꯝꯗ ꯂꯥꯛꯈꯤꯕꯅꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯍꯪꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯌꯨꯝꯗꯒꯤ ꯈꯟꯅ ꯆꯩꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯥ ꯃꯁꯥꯅ ꯅꯤꯁꯥꯁꯦ ꯑꯦꯗꯤꯛ ꯑꯣꯏꯔꯤꯕꯁꯦ ꯐꯅꯕ ꯃꯥ ꯃꯁꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ ꯈꯨꯝꯃꯛꯑꯦ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯐꯝꯁꯤꯗ ꯃꯍꯥꯛꯄꯨ ꯂꯩꯔꯛꯈꯤꯕꯅꯦ ꯃꯥ ꯍꯧꯖꯤꯛ ꯅꯤꯁꯥꯒꯤ ꯋꯥꯈꯜ ꯀꯥꯎꯈ꯭ꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ ꯌꯥꯝ ꯐꯒꯠꯂꯦ ꯅꯨꯄꯥꯁꯤꯒꯤ ꯋꯥꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯈꯤꯕ ꯈꯪꯍꯧꯗꯦ ꯏꯅꯥꯎꯅꯨꯄꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯈꯤ ꯑꯗꯨꯗꯤ ꯃꯥꯒ ꯎꯅꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯌꯥꯏꯌꯦ ꯈꯔ ꯂꯩꯔꯒ ꯂꯥꯛꯄꯤꯌꯣ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯊꯝꯈꯤ ꯑꯁꯨꯝꯅ ꯊꯥꯃꯨꯛ ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯦꯟꯇꯔ ꯑꯗꯨꯗ ꯆꯠꯈꯤ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯎꯕ ꯃꯇꯝꯗ ꯍꯔꯥꯎꯗꯨꯅ ꯀꯞꯂꯒ ꯃꯥꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯑꯔꯥꯟꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯥꯜꯂꯦ ꯃꯇꯨꯡ ꯇꯧꯖꯔꯣꯏ ꯍꯥꯏꯗꯨꯅ ꯏꯃꯥ ꯕꯕꯥ ꯗꯗꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯈꯨꯔꯨꯝꯈꯤ ꯏꯃꯥ ꯕꯕꯥ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯕꯕꯥꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯈꯨꯔꯨꯝꯈꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯩꯁꯨ ꯀꯞꯈꯤ ꯑꯁꯨꯝꯅ ꯏꯅꯥꯎꯅꯨꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯎꯕ ꯃꯇꯝꯗ ꯑꯩ ꯑꯃꯗꯤ ꯏꯃꯥ ꯕꯕꯥ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯍꯧꯖꯤꯛꯇꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯊꯝꯂꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯦ ꯃꯍꯥꯛꯅ ꯍꯥꯟꯅ ꯅꯤꯁꯥ ꯆꯥꯔꯨꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅꯁꯨ ꯁꯣꯛꯈꯤ ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯩꯅ ꯖꯤꯝ ꯁꯥꯟꯅꯕ ꯊꯥꯗꯨꯅ ꯃꯁꯥꯁꯨ ꯐꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡꯒꯁꯦ ꯌꯥꯝꯅ ꯄꯥꯡꯈꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯣ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯑꯩꯈꯣꯏ ꯅꯅꯥꯎꯒꯤ ꯒꯥꯔꯤ ꯑꯃ ꯂꯩꯕꯤꯔꯁꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯕꯥꯏꯛ ꯑꯃ ꯑꯩꯅ ꯂꯩꯖꯈꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯌꯥꯝ ꯏꯅꯥꯎꯅꯨꯄꯥꯅ ꯍꯔꯥꯎꯕꯗꯣ ꯎꯕ ꯃꯇꯝꯗ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦ ꯑꯩꯅ ꯀꯌꯥꯃꯨꯛ ꯃꯥꯕꯨ ꯈꯟꯖꯕ ꯋꯥꯖꯕ ꯃꯥꯁꯨ ꯈꯪꯉꯝꯃꯦ ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯩꯔꯛꯈꯤ ꯑꯗꯨꯕꯨ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯤꯚꯤ ꯌꯦꯡꯂꯤꯉꯩ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯑꯩꯅ ꯖꯤꯝ ꯆꯠꯄꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯏ ꯑꯗꯣ ꯑꯩꯅꯗꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯏꯅꯥꯎꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯕꯕꯥꯅ ꯈꯪꯅꯧ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯣ ꯇꯔꯥꯝꯅ ꯑꯣꯛꯄꯤꯒꯗꯕꯅꯦ ꯅꯨꯄꯤ ꯑꯃꯅ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯑꯒ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯁꯦ ꯃꯊꯃꯣꯏ ꯁꯦꯡꯕꯒꯤ ꯈꯨꯗꯝꯅꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯛꯄꯒꯤ ꯑꯄꯥꯝꯕ ꯍꯥꯏꯅꯕꯅꯤ ꯃꯍꯧꯁꯥꯅꯤ ꯑꯗꯨꯕꯨ ꯁꯨꯔꯖ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯍꯧꯖꯤꯛ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪ ꯗꯗꯥ ꯑꯃꯁꯨ ꯂꯩꯔꯤ ꯅꯃꯥꯅꯄꯥ ꯅꯪ ꯗꯗꯥ ꯑꯩꯈꯣꯏꯅ ꯏꯆꯥꯗ ꯑꯊꯤꯡꯕ ꯄꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯪꯅꯔꯁꯨ ꯂꯥꯡꯐꯥꯡ ꯇꯧꯕ ꯌꯥꯗꯦꯀꯣꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈꯤ
Asumna matamnadi sum hokibana aisu manung matam sare ima babana ima pame isu uninge namaga nabaga ekhoi ani na kalinge nakoi gi tang taba amadi tawbiramage haiduna harake adugi matung ikuikuidana inauna bado nupi selake mahakna nupi selapa matamda ekhakesu saude inauna bana cheleba nupi dugi mapamda paisa nungsa paiba imung oiba jatni hajikti inauna pasu lohonge ekhoigi imung asida inauna pagi nupisu lairabanina yamnasu komlame aisu ekhoi lekaidagi aina yamna pamjaba imanabagi masanupi amalai ma aina ima baba thaduna haina hanki makhoinasu yara ame aisu nisa saba nate lekai asida yamna pai haiduna asumna ibanisu lohonke mayam awaba waridi kya amane adubu kharadi samjinjage aige lohongliba aigi nupisa maming asengwadi losage magi mamingsa tanu haina hekta haisage asumna hujite imungda mawani shure ima babagi sebaso fajana tawbirame aisu aina loriba nupisige mayamba aigina imanaba asige thabama naneda paigadabane magi thabakti yamna yame aduna engwanda nonegi thabakse pairo haina sinabirame aisu yumda sum leire paisa thoktre aduna ainoneda chatnaba sem sake mayam mafama duda aina paidoriba thabakse soroki kolas thabane aina somdagi mi puraga ada songadabane mafamda yamnadi khudong thigedaba mafamdi oibajani jinglambidani kolas thagadoribado aduna nongkitangbu tarabadi chingsu adum ningkhai haina mamangdasu landslide thoktuna chingni kharaktuna miyo kya masibagi pausu takre adubu chataba paidabadi yade aduna aina miyo trangama khomduna ai mafam aduda sakhi mafamda yamna fazai adubu khudong thiningadi yamna oi numitumade ekhoigi leifamda sem saduna moi khundigi khulakpa amaga onaduna wari watai sanake numitugi nongamadagi hauduna ekhoi thabak subada hauke aisu moi trangamuse yengsama matamda yamna warame asawa thabo oibagi asumna numi marini churokpa matamda miyamgi khusumansu khara pibirame aisu yumda tholakhi mayamda fajana thabakdo sinaramlaga yumsu yaure yum yoba matamda numisu tare sa ising chanabagi matamne adubu aina yum yoba matamda inaunu pidi uramde aina aigi nupida inaunu pidi na hangma matamda isai layena chakhina harake aina mayamda hana hayaudre inaunu pido isai sae maduda aina nanau mabu kanaga chakribano maduda inaunu pana mathanda chakhibane harake aduda aina yumgi me amtasu yaudana yum palabi mana aduna isai chatlina haraga pangsata chaba yabro ima baba hoisu kharkhangango natradi haying tungda phatanungda tholokpa yai natragana noi myamsu leiri noiga ama hekta chapminaba yadro ibungo nangnadi khangre ainasu imo ahnasu akhoi pumana ngangba yaba nganglabane adubu tadene he asuna wari sanaringai inaunu pido halakhe maduda aina agi inaunu panala aharaga magi kada pusangke aduga thongju lonsike aduga di moi anida khanarake inaunu pina inaunu pada hai aina pamjaba agi sesabasida noina somthingise kaigino aina sesabada kyam karage aduda inaunu pana hai nangi isaido maduda kaibanate nang yum palabi maune nangna thanda sapai mahuta ekhoga sase habse nangna yadribase kaigino nangna satningena pangsata sapa yabro yumse halaman pandabra ha haiduna sai aduda inaunu pi aduna o adudi isaise to sinine aduda inaunu pana hoi tokpa tabane aina pamdre nangi asugumba lisa sasase aita sina pamdre imungna yadre nangna isai tokpa ngamla haragana nang yumse thathoga sakhiba tabane moyani ne wari sanabada aing haktai aina makhoi anibu kauthoga matungda fajana wari sanau adumaina khana sanba tawgano lekagi miyamangde gaija haiduna aina hai asumna makhoi anisha toina khanabadagi hojiti inaunu pido sauduna mapamda sakre
ꯑꯩꯁꯨ ꯊꯕꯛꯀꯤ ꯆꯠꯇꯕ ꯌꯥꯗꯗꯨꯅ ꯅꯣꯅꯦꯗ ꯑꯃꯨꯛ ꯑꯩ ꯂꯥꯛꯈꯤ꯫ ꯅꯣꯡꯃ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯅꯥꯎꯗꯣ ꯉꯥꯎꯆꯠꯅꯔꯦ, ꯃꯥ ꯍꯥꯟꯅꯒꯨꯝ ꯉꯥꯎꯁꯤꯟꯅꯕ ꯍꯧꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯑꯩ ꯁꯥꯎꯒꯠꯇꯨꯅ ꯌꯥꯔꯦ ꯊꯝꯃꯣ, ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ ꯍꯥꯏꯔꯒ ꯑꯩ ꯐꯣꯟꯗꯣ ꯁꯥꯎꯅ ꯀꯛꯊꯠꯈꯤ꯫ ꯑꯗꯨꯒ ꯐꯣꯟ ꯑꯣꯐ ꯊꯝꯖꯤꯟꯗꯨꯅ ꯑꯩ ꯍꯤꯞꯇꯨꯅ ꯂꯩ꯫ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯁꯥꯏ, ꯊꯕꯛꯀꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯌꯨꯝꯒꯤ ꯃꯊꯥ ꯁꯥꯒꯗ꯭ꯔꯥ ꯏꯁꯥꯁꯦ ꯂꯩꯊꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯁꯥꯎꯅ ꯂꯥꯎꯅ ꯉꯥꯡꯅꯕꯗ ꯇꯥꯕꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯅ ꯑꯣꯖꯥꯕꯨ ꯀꯧꯕꯅꯦ, ꯇꯥꯃꯣꯕꯨ ꯀꯧꯕꯅꯦ, ꯀꯩꯗꯧꯔꯒꯦꯅ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯦ, ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣ, ꯋꯥꯅꯔꯝꯃꯅꯤ, ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯕꯤꯔꯣ, ꯑꯩꯗꯤ ꯉꯁꯤꯗꯤ ꯆꯥꯛꯀ ꯆꯥꯔꯣꯏ, ꯑꯩ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯄꯣꯊꯥꯈꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯩꯅ ꯐꯣꯟꯗꯣ ꯑꯣꯐ ꯍꯥꯡꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯩ ꯂꯥꯛꯇꯧꯔꯦ, ꯆꯥ ꯍꯥꯞꯄꯝꯃꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗ ꯆꯠꯂꯨꯈꯤꯒꯦ, ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯑꯗꯨꯝ ꯍꯥꯏꯔꯣ ꯍꯥꯏꯔꯝꯗꯨꯅ ꯑꯩ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯑꯩ ꯀꯥꯗ ꯆꯪꯗꯨꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯝꯃꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯅꯥꯎꯗꯣ ꯌꯨ ꯉꯥꯎꯈꯤꯕꯅꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ, ꯉꯔꯥꯡꯗꯒꯤ ꯆꯥꯛꯀ ꯆꯥꯔꯛꯇꯕꯒ ꯈꯣꯏꯗꯧꯒ ꯁꯥꯎꯒꯠꯄꯅꯦ, ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯩꯈꯤ꯫ ꯑꯗꯨꯝꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯩ ꯏꯅꯥꯎꯄꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯈꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯀꯥꯏꯔꯝꯒꯗꯕ, ꯃꯍꯥꯛꯅ ꯆꯥꯛꯑꯝꯒꯗꯕ, ꯄꯦꯜꯂꯝꯃꯣꯏꯗꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦ, ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯑꯩꯅ ꯏꯅꯥꯎꯅꯨꯄꯥꯗ ꯐꯖꯅ ꯍꯥꯏ, ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯈꯤ꯫ ꯑꯩ ꯍꯌꯦꯡꯗꯒꯤ ꯅꯪꯒ ꯄꯨꯟꯅ ꯅꯣꯅꯦꯗ ꯆꯠꯈ꯭ꯔꯁꯦ, ꯅꯪ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ, ꯑꯥꯗ ꯑꯩ ꯏꯇꯣꯝꯇ ꯊꯕꯛ ꯁꯦꯟꯅꯕꯁꯦ ꯋꯥꯔꯦ, ꯏꯕꯥꯅꯤ ꯄꯨꯟꯅ ꯁꯦꯟꯅꯔꯁꯦ, ꯍꯌꯦꯡꯗꯒꯤ ꯆꯠꯀꯗꯧꯅꯤꯀꯣ? ꯅꯅꯥꯎ ꯐꯔꯦ ꯄꯣꯊꯥꯔꯣ, ꯋꯥꯈꯜꯗꯣ ꯍꯦꯟꯖꯟꯅ ꯈꯟꯒꯅꯣ, ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯛꯅꯕꯅꯦ, ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ, ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯌꯣ ꯍꯥꯏꯔꯝꯗꯨꯅ ꯑꯩ ꯊꯣꯛꯂꯛꯑꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯄꯨꯗꯨꯅ ꯅꯣꯅꯦꯗ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯅꯥꯎꯅꯨꯄꯥ ꯏꯕꯥꯅꯤꯅ ꯊꯕꯛꯇꯣ ꯐꯖꯅ ꯁꯦꯟꯅꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯀꯣꯂꯦꯖ ꯊꯥꯕꯁꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯊꯕꯛ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤ ꯑꯣꯇꯣ ꯋꯥꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯦ꯫ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒꯗꯤ ꯒꯥꯔꯤ ꯃꯆꯥꯗ ꯍꯜꯂꯛꯈꯤ꯫ ꯅꯣꯅꯦꯗꯒꯤ ꯈꯔ ꯂꯥꯛꯄꯒ ꯄꯨꯂꯤꯁꯀꯤ ꯆꯦꯛ ꯄꯣꯁꯠ ꯁ꯭ꯇꯦꯁꯟ ꯑꯃ ꯂꯩ, ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯕ ꯄꯨꯂꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯈꯥꯝꯃꯛꯈꯤ, ꯑꯗꯨꯒ ꯆꯦꯛꯀꯤꯡꯁꯨ ꯇꯧꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯀꯩꯁꯨ ꯌꯥꯎꯗꯦ, ꯆꯦ ꯆꯥꯡ ꯂꯣꯏꯅ ꯁꯨꯏ, ꯑꯗꯨꯕꯨ ꯄꯩꯁꯥ ꯂꯧꯕ ꯌꯥꯅꯕ ꯃꯔꯩ ꯍꯧꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯃꯁꯝ ꯃꯅꯥ ꯁꯥꯡꯉꯤ, ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯅ ꯒꯨꯂꯤ ꯆꯥꯕ, ꯅꯤꯁꯥ ꯆꯥꯕ, ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯅ ꯎꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯁꯥꯔ, ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯆꯠꯆꯔꯨꯕꯅꯦ ꯍꯥꯏꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏ꯫ ꯃꯍꯥꯛ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯦ, ꯁꯥꯔ ꯍꯣꯏꯅ ꯈꯜꯂꯤꯕ ꯃꯤꯁꯛꯇꯣ ꯃꯍꯥꯛ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯗꯣ ꯇꯥꯗꯦ꯫ ꯏꯅꯥꯎꯅꯨꯄꯥꯗꯣ ꯐꯨꯔꯤ ꯂꯧꯊꯣꯛꯍꯜꯂꯒ ꯃꯈꯨꯠ ꯑꯇꯩ ꯃꯐꯝ ꯀꯌꯥꯗ ꯌꯦꯡꯈꯤ꯫ ꯏꯅꯥꯎꯅꯨꯄꯥꯗꯣ ꯍꯥꯟꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯃꯅꯤꯅ ꯄꯨꯂꯤꯁꯁꯤꯡꯅ ꯆꯤꯡꯅꯕ ꯈꯨꯗꯝ ꯈꯔ ꯐꯪꯕꯗꯒꯤ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯁꯨ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯈꯤ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯏꯅꯥꯎꯅꯨꯄꯥꯕꯨ ꯐꯥꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯁ꯭ꯇꯦꯁꯟꯗ ꯄꯨꯈꯤ꯫ ꯑꯩꯁꯨ ꯃꯣꯏꯒꯤ ꯃꯇꯨꯡ ꯁ꯭ꯇꯦꯁꯟꯗ ꯌꯧꯔꯦ꯫ ꯏꯅꯥꯎꯅꯨꯄꯥꯗꯣ ꯂꯣꯀꯞꯇ ꯊꯝꯈꯤ꯫ ꯑꯩꯅ ꯐꯖꯅ ꯃꯣꯏꯒꯤ ꯁꯥꯔ SP ꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯈꯤ꯫ ꯃꯌꯥꯝ, ꯄꯨꯂꯤꯁ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯩꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯍꯨꯠ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯃ ꯅꯪꯍꯟꯕꯅ ꯉꯁꯤꯗꯤ ꯄꯨꯂꯤꯁꯁꯤꯡꯕꯨ ꯎꯕ ꯃꯇꯝꯗ ꯊꯩ ꯊꯩꯗꯨꯅ ꯆꯠꯅꯔꯦ꯫ ꯄꯨꯂꯤꯁꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯆꯠꯄ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯐꯠꯇꯕ ꯃꯆꯥ ꯈꯔꯅ ꯑꯆꯧꯕ ꯈꯔꯕꯨ ꯆꯦꯟꯊꯍꯜꯂꯤ, ꯃꯤꯡꯆꯠ ꯊꯤꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯈꯔ ꯐꯨꯔꯛꯄꯒꯤ ꯗꯣꯛꯇꯔꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯌꯦꯡꯉꯨꯁꯦ ꯍꯥꯏꯗꯨꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯌꯦꯡꯕ ꯆꯠꯈꯤ꯫ ꯑꯩꯈꯣꯏꯁꯦ ꯌꯦꯡꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤ, ꯑꯩꯒꯤꯅ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯒ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯈꯤ꯫ ꯏꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤ ꯏꯅꯦꯒ ꯃꯥꯃꯗꯨꯅ ꯑꯩꯈꯣꯏ ꯎꯕ ꯃꯇꯝꯗ ꯀꯧꯁꯤꯔꯥ ꯀꯧꯒꯨꯝꯁꯤꯔꯥ ꯈꯟꯖꯥꯟꯅꯕꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯑꯣꯏꯅ ꯍꯥꯟꯅ ꯀꯧꯁꯤꯜꯂꯦ꯫ ꯏꯅꯦ, ꯃꯥꯃ, ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ, ꯅꯨꯡꯉꯥꯏꯔꯤꯕꯣꯅ ꯍꯪꯉꯦ꯫ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯏꯅꯥꯎꯅꯨꯄꯥꯗ ꯈꯨꯔꯨꯝꯃꯣ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯍꯜꯂꯦ꯫
Matam aduda inanupa amadi inanupi makhoi muna yengnei wadi gangnade. Mamita milu pirandi janari. Inena ibungo lao sida ya phamlaga iniga wari sakise habadagi wari saki. Inena ingonda nenanupi se hozi mama oidore adugi sek lakpane. Aigi sanupina isaibu yamna pamjai. Mana magi aningba apamada chumme khana mau oirabasu maning makha tamme. Imunge aba yaudana ahing thena halapa kusira sitauba ma ba ikhoina isagi asweblo sinduna misabu lahana uba punama aigi chana swebane isagi mahu sinduna inena lala hajari isabu amta loksinbiyo noi ima baba tawraga haying laona harake aisho ine anga masena ori tawrine hayeng ai soidana ima babaga lawba laksage moinobu gyan taradi kaisu kaide masidagi aina inanupada wari sanu hainaso sananke asamna wari watai ekhoi sanaduna doctor inanupada yengba sangke yengba sulore ini hoi mamaso adum sakre inanupa ekhoi aniso chatlege haina parking dagi gari lokthokpa lakle adubu gari shodo amu yaramdre masidagi ai gari marata inanupa bu thamamduna ai amu hospital manungda koiti thiki Kona nasa mana khumiduna security sinabirame mayam ngasinamita tholibe thodo mayam si yengo asamna yumda halakle numisi tarba matong ima babada wari lirame atai di tamdre ngasai inanupi gi matangdo harame madu taba matamda ima babasu yamna harauke numita harau mandana nga asoba malayduna thonga ekhoi yamna hanu saduna nongan bangaki Baba, ay amadi, ay ginupi, inanupi bo, launa basake, inanupi so, mabo, ako'y nalawala pa matamda, yam na haraw zake, ima babada, kaya soy krilang kahay na so, hajake, asam na, sa sing tolba matong, inanupi bo po na, yung dahalake, inanupi na, tonghala pa matamda, mabunin nusira male, kapake, asam na hujite, ako'y po na, nusisana na layminare, Hajiti inanupagi masanupi ma phangjare maduda ima babasu atukimate haraujake asumna hajiti ima babasu mathangi matung ina taibang pase thadokre adabu ekhoi mi khwaidona tongana sade ekhoi china punna saduna nusijana na leminai arobada aina myamda hajeningbadi ma pa obisina masagi damakta kyada wazaba Mayam boy basina manau singi damakta kyagi mati khansaba masi punamakse makhataba singnaso khangbiyo amadi naha oringe matamda phataba wakhan phataba lichat chapigano hainaso myangem famda hachari wari asibu ijaba matamda soki belan ki bayarbaso myamna apiyo matang asida wari asi myamda tahansabalo jare mayamna channel asubunu sibiduna like, share amadi subscribe to biyo. Arobada, miyapuna po, ikok na nakurmsari.